Pauxida Yumpum Uivamer Uivapaukara update Dogere. Namthakki Recruitment Notice Thokpasing kari Cheirak pigadouri DAMMS. Thasigi Taruk the Delhi Association of Manipur Muslim Students DAMMS na work report Manipur ge. Samam na recruitment notice amagamari lene na thokiba press statement adugi matung tarakpa oina Manipur lega ki Minority Affairs Department ki Secretary Ningthaujam Geoffrey ki Kodek Piraga. Thadorpa official order amana illegal oire haibaga loina cancel torpa asiga mari lena. DAMMS na wahang kaya thamladuna lenga ki order asina recruitment asi miyamda namthak toba soba scam mane habesi mayekla na takle ana DAMMS ki serola mana aire. Serola sina wahang kaya hangladuna hai legang na sigum laba illegal or bathong asiga mari lena na logi waiba action kari lahut khrabage amade miyamda hujik pawba kari thajaba pi khrabage. Form Tazen bagi Arupan with Pawuda upon ba candidate Kiana Karam proposing da form submission Taunaraki bagi candidate Chingna Bisalaki upon ba form submission gi Face Gisenpum Kiano candidate Kiagi Fibum Asamasada Handopi Krabagi Karigumba candidate Mayam form submission Tokibagi Senpum Handok to Urga the Karamban with Pawuda Amadi Karamba Mawung the candidate Singi Senpum Sinjando Kadoribano Hanas Hanglagli Karigumba wafam sing asigi chapsaba pakum lak taba thoklagadi RDI thabag loidna biamgi ihulgi matuina khongjang changselagane Manipur khunda minariba kanglup singke manungta pangal furup asina khwaidagi hena sanmelon amade mai masingi thak yamna nemba amadi thabak phangtabgi chang wangbana hiram ke da awab saitheng ke mayuknariba furumne sodar furup singki damak lengak na thawai jauna mathau taba thabak sing paikat piduna amadi niam jumna madang matam chana thabak phangriba naharul sing thabak phanganana ba hona bai basi Lenga ke tawdang ni amasung masida pangal khunai amade DAMMS na matam chupada taramna oksagani makatarakpa atopa yamna nuwaitaba paw madana Brazil da hi anigi mathakta nungjaw kentharakpada tare sire mapal chokle haukiba thangchin bitta Brazil gi sul minasta leba waterfall amaki manakta motorboat ani thawjilobada khangutana ro kentharakpadagi hi ani aduda tonlakiba mayuteret nanduna sikre aduga atopa miyoi mapanna asok apan mayukna khre aire Taudogadu Minas Gerais State Labor Miam the Sakang Raptoris Destination Oriba Capital Yo Can Ghost Tokibane. Social media the viral or Kipatolo Adugi video sing out Kibada. He and Adugi Manakta Wangna Tinkatun Labor Rock Tower Amakangotana. Kaidunakin Trapatagi he and Adugi Matata Tasila Kivane. Asoba Rock Mapai Amakin Tarakipatodo Adu the Padadu Singi Imaida Asoba Itan Ama 1K. He sing adu the talk. Tongkiba Mui Home Aujipoba Tiva Fangdana Lady, Soglaba Mui Mapan Adu Mafum Adu the Labor, Hostan Sing the Pukatuna Legendary Hire. Asopa Singadu Aman Haksangi Saru Tekba, Masal Kaiban Sing Bayauke. Makosing Adugi Matung the Makosing Adugi Manung the Mui Amadi Bako Kamasong, Mamaida Rokna Panki Badagi Aruba Pivum the Soktona Legendary Hire. Atopa Mui Kulum Doidi Kahana Sok the Badagi Hostan Sing the Ahan balaying pira pamatung disaster okre aire Brazil nebi na fongtor pamatung ina lebak thipa tawdogado madogaram da thokibano aibagi matang da thijinaba inquiry committee ma semkre hauki basayul ani rom chupna thokdok thokle pamafam adu da kan manong tarakibani maduna maram orga rok adu gilemai sing sedhan ki dabo oi basu jai ana Brazil authority na fongtoke sahi jail da thamlubi Saudi prisons masanopi thadokre Saudi ningthogi masanopi amsung masunupi bo sahi chupna Saudi authority na chen da thamjiluraba matungda Ngasi jail dagi thadorakle anening thogi masanupi atuki legal advisor na fongdorakre masagi sahi yakai ka taret churabi Basma Ben Saud bin Abdulaziz Al Saud haripaning thong masanupi adu carbor tobia mane mag right activist am oibeta natana royal family ki member upon sune ningthong masanupi adu mahno foksa masanupi alga loinan aukiba komsing lising adi tara kama pange mars thadagi thiba khangdan lerakibane magi masanupi al atuki mamina Saud Al Sarif kawi aire mama masa adu makoi gi arbitrary imprisonment dagi thadorklaba matungda zeda leba masagi jumda thonglakre aina ningtho mesanupi adugi legal advisor na Henry Stram en fongdoke Al Saud ki haksang ki phibam pana lairi aduba medical expert sing satuna adai nuai tabe sing lebra habadu yenglagani ana legal advisor adana fongdoke Al Saud ki saktam anadagi khara hen al oisile aduba masaya amna choktabagi maw matawdi oba phangde magi masanupa singga amukhan unaba fangwada Al Saud na harawa fongdoke Himachal Pradesh ki officing jail amadamit mangani thabak sugani dharma ki thorom sing pangthopa thingre COVID-19 ki lajat hiana santorokliba asigi yenglaka Himachal Pradesh government aheng January kontra dagi kunmari phawba jail amadamit mangani ka government ki officing da thabak suragani aidanga si lakthokiba kaloinana miyam tinba musuk dharma karma ga mari lenaba thorom sing pangthopa da thingba thamjankhre
Sayulamada Nithokaba Bitagi Irai Pabutamak office the employees in Tabuk Yagani. Officing the Mausagi when the lady upon Bur employee missing its other than Katamak Sindox in Taunaka. Tabuk Sunarabasu Kangan Kre indoor sport sing bada mute Chamadagi Hinatin Tanaba Kangan Kibagaluina. Ahang playground sing bada academic, sport, culture and amso political events in Panto Padasu. Yamla bada mute Chomdagi Hendarabo from Kangan Kre. Emergency service the labor officing you when the Ating Basis and Ari. Himachal Pradesh Tangarang Popo the COVID-19 upon Bakas Masing Lagani Lissing Kuntraga Matui Chamanga Marfuga Taret Yogre, Sikibagi upon Masing Lissing Home Chanipan Poga Mari Oike. Masigi Mamang the state like Makatan Hukum Amatok River Power, Ahingi Karfu Tamdana Laklibane. Tasi Kuntaruk Foba, government Umsungladaki Mai Loisan, Kudimak, Ating Batam Kikani Ibo from Pongdogli. Taekwondo player the gangster or a kiba, Mui pistol Kunan the Delhi police na pare. Taekwondo masana the black belt power Fangtun international tag the player mo in the Leram Badagi. Padrava gangster mo Olakiba Mu Amadili police na Pagat Pangamgre. Mark Dogan Togan but La Lopsing a Samna Bagimatak criminal case Kiada Susiana Bamuni Ire. Azoy Gurzar and a Kangarbamu is na Haryana, Rajasthan, Uttar Pradesh, Amasum Maharashtra the Togan Toganba, crimes in Sataki and a police na Fangtoke. Delhi police na Mahak Pachalibata Asiki Tarukta Mathura Rotaleba, bus stand Amadagi Pagat Pangam Kivane. Delhi Police के स्पेशल सेल की टीम अदुनमी अदुर की काप यारिबा मरुमागा यावा सेमी ऑटोमेटिक पिस्तौल अमसुरी को बट्टौके मागी मतदे इंडियन पेनल कोड की मरी लेनेबा सेक्शन सिंगे बकादा पुलिस न केस सम फाल तौग्रे न्यामना कीनरबा गैंगस्टर अदुना तोंगा तोंगानबा मी हान अनबो होनबा मेगी मरल मथुन नंदुना मनबा मियो क्याबो असोका पन्नगनबा राइवुड क्रिमिनल इंटिमिडेशन अमसु आर्म एक कमरी लेनेबा थबक सिंदा चेनाई आइरे However, Sahitara Mangarungi Matam as the Magna Tongan state the car in a Fatra Tabaxingasi, Satuduna Lakibanisu Ire. Magazine under World Gangster Look Marigasu Samnaba Muni. Hafiz Belos, Iqbal Ibrahim Kaskar, Subhas Thakur Amasung Arif Jan, Arba Fatra Gangster Singasigaso, Yamnadak no Marilena Bamu Amani Ire. Gangster Singimak the Yoriba Iqbal Ibrahim Kaskar, Ariba, Gangster Asti, Daud Ibrahim Kemanapane. Gang rape Amasu Lut Parki case contra Hian with the Chenaba gang member Tarfagre. However, Tam Arium Chang investigation Chatar Club Matung Dandra Pardeski Control District Labor, police officers and Tongan Tongan Bug gang rape Amasung Lut Parge, Tabaxing the Chenaba gang Kupu Amagi member Tarpagat Pangamgre, Makoising to Tongan Tongan Bug case contra Hian with the Chenai and Andra Pardes police Nafangogre. Delta Omicron Punsin Banpexen Makalamatinare. Delta Amaso Omicron and the Punsin Bug COVID-19 case trend Ama Cyprus the Tenere Aina. University of Cyprus ki Biological Sciences ke Professor Amade Laboratory of Biotechnology and Molecular Biology ki head Leon Dios Crostelix na Pongdorle. Mana news channel amag interview the Fondo Kibadi Omicron amasung Delta ani pun infection tawasi. Ano Western oina thenaki masi khanglak padagi strain asibu Delta Crohn aina khangnari. Omicron gumba genetic signature sing Delta genome sing yawi aire. Makatarakpa atupa Manipur ki pau kharaga. COVID positive oibagi sang chada ahum dasmik taruto wangkalagle amana laikidre. Manipur COVID-19 positive oibagi sang hokiban midkhani da khawang wangkalakpa thenare. Positive oibagi sang chada ahum dasmik tarug yore. Hokiba pung kunmari da miyo isik amaga sang pansumna mga test tawda miyo humpuganipan nauna COVID-19 positive oibagi thenake. Hariba matamasida ukruldagi miyo ama laikidaba galoidan da laichat asida sikiba. Migi masing lising ani sumna taraga mathoy yawgre. Manipur ki apun ba positive case lak malising kuntaruk chama yang kai taruk oire pungkun bari astamiyo tara kan thoi pagalaki ba kaloina laina asidagi pagalaki ba meki masing lak malising kulhum doi chadru humpu tara taruk yogre active case dam yu chamri humpu ga mapal laire pagalapu ki sangsada marfudran di pantasmik soino hom dan dharakre January ni panda marifu lainga ki thawsil makha dam yu lising mari samanga sumna hom vaccine kap khiba kaloina vaccine kap khiba pan ba meki masing Lakulum doi lising nifur nipan subna marfuga mapan sokre ana COVID common control rongi report amana phangdorakle Nagalamarom da Wangoi police station gi marung channel iba chamuro masu cinema hall manakta namidang pung tararum tarapa doi da masakhang da basina kaplamba da amasiraba matung sokdon laikan rakhiba Manipur police ki person adu sulai kitre Nomain of Antur Laikidaba Makoi ani adudi Abuzam John Samuro among Laikai Dagi Bimolgi Masanapani aduga Like I Adumaktagi Manipur police ki person Abuzam Tomba Apok Pagiming that like it raba Mani Kawi Aire. Are we with the content singa Sigimar Wibapau Kara Asipa Pautam Zariba? Manipur local news YouTube channel Mati Facebook page Asadagi Yang Biriba Panoko Tagasari, channel listen at home the Kanarabadi.
subscribe to be 3% subscribe to be like and share to be so copy can put up amok hana tagasari.